Parliament amadi Assembly da nupi singi chada seat yankai reserve taunanaba Manipur dagi nupi kuntrani tho yauna Delhi da khongdang samsinba hokre. Manipuri judoka Susila Likmabamna Birmingham da chathariba Commonwealth Games da silver medal lokre. Amade India da haukiba pung kunmari dan nauna COVID-19 positive oiba mioi lising tara hundoi chatret kuntra mari thengnakre mioi kuntaret na lekhidre. Poni TV na sandok chaba pungja asigi Manipuri pau meeting tabiri bisingbu BIDYASANA taram nokcheri pau sandok na bizari. Delhi gi Parliament House manakta leiba Jantar Mantar da Manipur gi nupi mihut kuntrani tho yauna National Federation of Indian Women NFIW gi lamjing makhada nupi singi damak Parliament amasung Assembly da chadas kota yankai thamnanaba dabi tawduna wakat khongjang ngarang dagi hokre khongjang asi numit mapani chupna lakliba tang mapan fawba hanban naidana chathagani haire ngarangi khongjang aduda Manipur khakta natana state mari Rajasthan UP Andhra Pradesh amasung Jharkhand gi nupi singnasu saruk yakhe wakat mifam aduda NFIW gi General Secretary Any Rajana India asi Chaukraba subcontinent amani adubu laibak asida nupi bu yam hanthana yengba laibak ama oire political economical system asi senjau paibigi capitalist system oibna nupi sing hena awaba nangle haina phongdoke mahangna makha taraduna laibak asida nupi nupa hak chap manare lauzabatani adubu haujiksu nupi sing yamna sothari masi parliament amadi assembly da nupi ge mihut chada yankhai yawba ngamlaba kandada kokba ngamgani india gi khwaidigi chauraba president amade Prime Minister na chingba fambu nupi da hablabasu nupi bu otpa lepalaite ain sem na bagi hak parliament amadi assembly da leiba maramna chada yankhai kota nupi da pidaba yaroi haina so haike Manipur kaithel nupi maruki general secretary su oiribi all Manipur nupi maruki state executive L memana Manipur asi india gi khwaidagi nongpok chidai da leiba state amani adubu pikliba leibak asida Nupibu ka hena otpagi puwari leiramde Nupibu achoba thakta thamduna lakhe British ki mayokta Englishing amaga chamapan kuntra mapanda lal hokhe maduda nupi lal haiduna British ki puwari da iduna leire maram aduna Nupibu chada yankhai kota pirabade Manipur hena chakhut kani haike One day awareness program on Agnipat haiba hiramda thauramama ngarang Khumgang Chowkhatlup Haigruzam Amade Kaithel Manbigi Assam Rifles Battalion na Kutsam Naduna Kaithel Manbigi Assam Rifles ki headquarter da Pangthokre awareness program asida Manipur State Rural Livelihood Mission MSRLM gi Chanakanglon Makhada Semgatwa Village Level Federation VLF ki Self Help Group SIG Taramanga na Sarug Yabagaloinana Haigruzam Amadi Masigi Akoibada Kundamaniraba Agnibir Oiningba Nahakayasu Sarug Yake awareness program aduda Haigruzam gi ayang leima Self Help Group SIG Loya Lakpa SIG Nungthel leima SIG Mangal SIG Yumleima SIG Likla SIG Silaima SIG Malenganbi SIG Laimarembi SIG Chaibanganbi SIG Ringswanai SIG Mazapui SIG Sintha SIG Khabi Amadi Bamdiargi BLF Self Help Group Singa Loinana Mioi Punna Chamaga Humfutara Hena Saruk Yaki Ngarang pangthokiba program aduda social activist Kavita Hizam MSRLM gi cluster coordinator Barun Naurem Amadi tenure Maibam Cherfensu Saruk Yake Awareness program asida Major Avimanyuna Agnipat scheme gi matangda marik chumna miyamda paudangkhi Lamfel supermarket ta nauna sariba dukan sing asi hanna mafam aduda dukan famlamba singna famhandre haina Lamfel supermarket shop and street vendor association ge Mioi Singna ngasi sana kaithel da leiba Lamfel supermarket mamangda khongjang changsinkre mafam aduda protest tawriba singi maraktage
Karam Chaubana Fongdokibada Planning and Development Authority PDA gi Makhada Sariba Anoba Dukan asi Chaurakna Chahumga Kontra Romni Masida Dukan Elot Tauribasi Chaniga Marifuni Masida Association ki Dukan Kontra Taret Elot Taukiba Asida Makoigi Saruk Yaurakte Mahangna Makha Taraduna Dukan Elot Taunaba Lupa Lising Tarasu PU Haibadage Pikare Adubu Senfam Asi Piraba Faubada Makoigi Dukan Sarukti Piraktare Hairi Chahi Tarani Thoi Hena Mafam Asida Dukan Famdana Emung Manung Puribani Amadi Machamasu Semlibani Maramasina Makoigi Su Kanbiduna Dukan Saruk Pibinanaba Apel Taurakli Makoida Dukan Saruk Piram Tana Dukan Famba Amadi Sangaba Taubidanambasu Fongdorakli Karigumba Sangaba Tarabadi Akanba Mawongda Khongjang Sangsilagani Hari Two 2011 ge mi gi tangani dagi khoi ji wana si mafam ji phamak padagi hojik phawgi ji da khoi ji cherang kaya ma khandana dagi wana kaya thengnaraga tawraga dukan je no aham ba sarba matamda akoi gi dukan pibidre akoi chai chain thoi chumna phamjar ko akoi gi dukan pidri ba dukan sanga bi ba yaroi dukan hang ba yaroi sina ju loi ba nati akoi ji sidri ba akan ba isa gi hak piramdana sarkana yengjan biyo hak pibi na ba akoi sidri ba khongjang jamjan ba lep ki roi akoi Kakching Municipal Council के मखादा मथौ तौरिबा sanitary workers सिंगे जुन थागे खुसुमन पिथोक पिद्रे हाइना जुलाई गी टांग कुनमा थोइदगे थबक लेपगी खोंजंग संगसिन के बादु Kakching AC के MLA मयांग लंबम रामेश्वर अमदे Kakching बाजार बिजनेस वेलफेयर एसोसिएशन गा पुन्ना वारी सारबा मतुंग यानबा पुरकपदगे ngasi ayuktagi mahusagum Kakching कैथेल अमदे खुलक्के अमोद अकाई सेंगबगी थबक अमुक हौख्रे Ngasigi sanitary workers singna sidpa sengba amadi fattaba lokthokpa aduda saruk yaraduna MLA Rameshwarna Fongdorakpada ngarang numidang Kakching Municipal Council ki sanitary workers sing amadi Kakching Bazar Business Welfare Association ge mioi singa punna faminaduna wari sanarba matungda Mahut Minister Yumnam Khemchanga pau faunaduna chahi asigi me thada loikraba sinmi singi contract ki matam adu thatara mathoi makhatana amuk sangdokna naba amasung makhoi Pithok Pidana Leiriba Jun Thagi Kusuman Adu Minister ga Tanaduna Nongma Nini Asida Pithok Lagani Haibagi Thazaba Minister na Pirakpadagi Mahusagum Amod Pasing Asidagi Sengdokpa Hawani MLA na Makha Taraduna Matam Loikraba Councillor Singna Council Asida Famzinduna Leiri Makoina Chumna Administration Taubagi Mahuta Paisana Khomzillaga Thabak Tauriba Sinmi Singdana Kusuman Pithok Pidana Leiramle Manipur gi manungda anishuba achoba kaithel ama oiraba Kakching kaithel gi ngasi oirakliba kangkhong chaibagi fibam ase Kakching Municipal Council na fazana management tawidabadagine afaba Kakching ama oinanaba aikhoi punna hotnaminasi hainasu haike ki lairiba wajariba thabak suriba kamu ki tolok su ki thoni loina na makoi gi me thada loigraba me thada mogi thabaki matam si loigre adu garang honorable minister na makoi ma mamang da koina phone tawda mogi matam si su extend to milani na hai paugi marak thana ten bregama Pony TV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibirak na bahajari miyam gi suggestion bu khawramna ngaijari break ki matungda makhata ba pau bizari United States ki President Joe Biden na ngarang White House ta pikiba warol amada Al Qaeda gi luchingba
Ayman al-Jawahiri drone strike ta hatkre haina claim tawrakre mahakna strike asi chathanaba ayaba pikhibaga loinana July 13 gi numidang wairam pung 8 ga minute 94 tarakpada strike asi asoi ngam mayawdana chathaki haire ningsing bayai chahi Humfutaraga mathoi suraba Jawahari asi Osama bin Laden laikhidaba matungda chahi tara mathoi rom malem asida group asigi maru oiba misak ama oina sakhangnaribani Jawahari na mahake imung manung unanaba Kabulgi mafam amada lairigaida Hellfire missiles ani sizinaduna ya strike asi chathagibani haire strike asi chayol ama muk hena cabinet amade maru oiba advisor singa khanaraba matungda chathagibani amade strike asida American personnel amada Kabulgi lamda khongda kibal leite haire nakal amaromda Taliban gi wangangloi oiriba Javiola Mujahidna Fongdorakibada Kabul City gi Sherpur area da leiba yum amada thokibani mahangna makha taraduna ahanbada thogdok asi karamna thokibano haiba khanglamde adubo Islamic Emirate ki security amade intelligence services na kupna tizinbada American drone sizinaduna air strike asi chathakibani haiba khangbangam khe haire Afghanistan gi Islamic Emirate na thogdok asi akanba mongdai yaningdaba fongdokre amadi thogdok asi international principles amasung Doha agreement bu khonggoinabani haire Union Health Ministry gi data gi matung ina India da hokiba pung kunmari asida nauna COVID-19 positive oiba mioi lising tara humdoiga chatret kuntra mari thingnakre mioi lising tara taret chanipanga maudra taret na laina asidagi fagatke amade mioi kuntare na laikhidre masiga tharaga hozik fawada laichet asina maram oirega laikhidaba migi masing punna lak manga lising kuntaruk chamriga subna kuntra oikhibaga loinana hozik India da covid na naduna leiba migi masing na lak ama lising kuntra mapan chatet ka maudra nithoi oire Positivity rate na chada 0.3 oike amasung fagatpagi chang na chada maudra nipan 0.mapan oike Health Ministry gi matung ina hozik fawada laina asidagi ngakthoknanaba lebak asigi oina crore chaniga mari hena COVID vaccine kapthokre hairi laichet asina laikhidraba mioi kuntaret asi West Bengal dagi mioi taruk Himachal Pradesh dagi mioi ahum Delhi Goa Karnataka amadi Punjab dagi mioi ani amasung Chhattisgarh Gujarat Haryana Jammu Kashmir Maharashtra Meghalaya Nagaland Orissa Pondicherry amadi Uttarakhand dagi mioi amamamni hairi COVID laichet ki mari suba web lakpaga mipainari gai chairak asida India da monkeypox laina nabagi masingsu tapna hengalakle ngarang India ge konung Delhi da leiba Nigeria dagi chahi kuntra manga suraba nupa ama monkeypox positive oiba thingnaraktuna housik fawda leibak asida monkeypox na naraba mioi taruk sukre mioi asi matam kharagi mamangdagi foreign amadi India gi manungda chathok sasin tawkiba leite hairi loinana mahak housik Loknayak J Prakash Narayan Hospital da layengle amadi monkeypox oiram gani haina chingnaba African ani amasu hospital asida layengle hairi Birmingham da pangthokleba Commonwealth Games lising ani kunithoi ge Marini Chanba Numita Manipur dagi Sushila Likmabamna Nupigi KG Nifunipan gi judo masanada silver medal laurak pangamkre ngarang Marini Chanba Numita judo masana asida nupagi KG Humfuda Bijay Kumar Yadav na bronze medal amade nupigi KG Humfutaraga mathoige weightlifting da Harinder Kaurna bronze medal fangduna India gi oina punna medal mapan subangamkre Imphal East District ki manung channa leiba hangang mayai lekai degi chahi kuntaret surabi judo sanaroi Susila Likmabamna medal fanglakba asida India gi Prime Minister Narendra Modi yauna India gi Vice President M Venkaiah Naidu JP Nada amadi cricketer Gautam Gambhir na chingba masak nairaba mioi kayana harawa fongdokhe Loisilakpada maruiba paw mukhanna Parliament amadi Assembly da nupi singi chada seat yankhai reserve tongnaba Manipur dagi nupi kuntra nithoi yauna Delhi da khongjang sangsin ba hokre
Manipuri judoka sanaroi Susila Lingmabamna Birmingham da chathariba Commonwealth Games da silver medal lokre. Amadi hope India da haukiba pung kunmarida nauna COVID-19 positive oipa mioi lising tara humdoiga chatret kuntra mari thengnakre mioi kuntaret na laikidre. Pony TV na sandok chaba pungja sigi Manipuri pau matang asida losinjare.